Nupi ama thauri yalamle Khomon Pauwiya Pandit Laikaida ngasi ayuk masagi chahi 52 suraba nupi ama mahakki mapuroibagi chamber oina mayumda hangba office kada chuni na thauri yalaga siramle. Laikhidrabi nupi adugi maming Moirangthem Ongbi Ujala chahi 52 mapuroiba M Darnajit kawi. Ngasi ayuk pung 6:30 tabada machanupina mama thauri yalaga lairamba thengnarakpani heiri. Hek thengnabaga Jennimsta pukhatkhi adubu doctorna sina purakle haina laokhatkhre. Thaudok asigi matangda Irilbung pulisna UD case ama laokhatkhre heiri. Aduga mayam haujikanche chunina thauri yalaga sibasi yam toina thoe asina ahanba natte. ꯑꯗꯨꯒ ꯁꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯉꯛꯅ ꯊꯣꯛꯑꯝꯃꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯇꯤ ꯇꯣꯏꯅ ꯊꯣꯛꯆꯤꯜꯂꯛꯑꯕꯅꯤꯅ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯔꯝꯗ ꯃꯌꯥꯝꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯈꯤꯖꯒꯦ ꯊꯦꯡꯛ ꯌꯨ